फोर्स के अपुन मकांगो अमना चथकिबा ऑपरेशन दा यंगंगपुपी पुलिस स्टेशन के मनुंग चनबा उयोग सिंगदगी खुटलाई पाइबसिंग तकथोक्तुना खुदुम चनमंगम ख्रै LKBBF ना थागतबा फोंदोरकले खुलंगाकपा हापा यारोय खुलंगाकपा फाबा यारोय हाइबा खोलाव लोइनना मसिसु मखाताना मियामना वाकत खोंजंग संगसिनकी amadi security force na satharak pathi bahumba gi tabak da tengnopol amadi churachanpur gi tongan tongan ba mafam ani dage khulai amadi bom kaya phagat bangam khrei kurumjari ISCOM news ki manipuri pawmi yang tabiri bapum namakpo taram noksari hauzik mpung oiba paw sing bizari Army, BSF, CRPF, amadi State Police ki apun bakangbo amana thasigi tangkuni pal zathakiba operation amada Imphal East ki thamna pokpi amadi sana sabi khulsinga lonaba sabungkho khunau saddi khongbal thamna pokpi sana sabi uyok sing amadi natum singda bunker sajinuna leramba khutlai paibe sing takthok rahana police na thatorak pachelol amana hairi operation asida punna bunker mari thugaiduna manghan khibaga loinana atopa bunker ahum amana security force na loksin mangam khi amade army BSF amasung CRPF ki apun makangbo aduna makhatana chathakiba operation amada uyok singi mafam sing sukudum chanmangam khrahana police tagi phangba paw asina makhatari thengla basu thengna lamlai kendra village volunteer force LKBBF na tanduna lakhiba yangang pokpi uyok sing amasung thamna pokpi uyok sing na singba mafam sing da koki militant sing na bunker sajinuna lairiba mafam sing asida koki militant sing tanthok piduna central force amasung state force thambiyo haina mari lenaba MLA minister amasung mari lenaba sing da LKBBF na hek haurak padagi तांदुना लाखिबने अदुबो मतम सांगना हाइरिबा थबक असे तौबीदना लाक्लबा तुंगदा पाउमी अमा स्टेट फोर्स अमा यावना मियोय मरी असोक अपन नंगलबा तुंगदा थेंगलबसु थेंगना यंगंग पोकपी उयोग सिंग अमदी थमना पोकपी उयोग सिंगदा ngarangdagi central force sing thamjinkiba asibo taramna okpaga loinana mari lenaba local MLA Chief Minister amasong Imphal East ke SP buso hainingai leitana thagat phongdorakle ngasi sabungkhokta leiba LKBBF ke office ta pangthokiba pawgi mifam amada LKBBF ke medical department ke WB ren haikibada makhata na LKBBF na sangsilakpa khongjang khudingmakta maikai asomgi ima ibel isil inaw amasong tongan tongan ba mafam kaya dagi lakpiduna LKBBF fu saugatpiba amasung cooperation bibi bagi damakta su thagat ba phongdokhi loinana LKBBF na changsilakli ba iraiba kanna ba hotnabada miyamna su saugatpiyu hauzik manipur ge chief minister na changsilakli ba manipur kanna na ba khongjanga sida ikoi pumna makna mateng pangduna saruk yamina si haina su phongdokhi makhata na LKBBF media coordinator oinam oken sana na phongdokhi bada LKBBF na saphonglakpadagi ngasi phawbada mateng pangbirakhiba sing khudingmak pu kaude kanagumba kharana LKBBF fu Lanna uhanba kanagumba kanglup amak khakam satminaba manba mawongda uhanna hotnaba kaya adu tawbiganu LKBBF ti hauzik sangsilakliba kuki narco terrorist singa lanthengnariba isil inaw khudingmak chap manana yengduna akhoi pumnamak amatani haina so phongdokhi loina ngasi mak akhoi gi honorable Sam Manipur ki siyama mawaina iramdam kannabagi damta asumlaba thogdang lokhat piraiba asum khongjang asida changchen biraiba si asigi chu asuki mati akoina CM gi saita rengak lon gi saita thagat ba phongdok chari loina na senten forcing asu asigumlaba irangi matam asida agi migi khaidana achumba yengdana achumba mayonda purakpiduna aranbabu maithiba piraga achumbabu yokhalaga tominasi aikoiga punna asigumlaba khongjang asi changchen minasi aduga loinana landaba jati kanbadasu senten forcing na yamna chawba thodang lobbiu aikoina matamada lainga ka launariba khongnariba aikoi maikai ngak nabagi damakta ne kuki na toreba thongdo yaning da badabang tane adu matamamada
security की side तकी एक मणिपुर की state force तकी side तकी होइगरा लेंगा की माइकई तकी होइगरा LKBBF सी एक तोंगान ना लेंगा की मायोक्ता एक इरांग सागतपा अदुमाइना खनबदौना तौब वाखलोंदु तौबिगनो एकोइदी माइकई सी कलहौनबगी चंगजनजब खोंजंगदा मियाम को लोइनेना चंगजनजबनी हाइबसी लेंगा की मफमदसु एकोइना थमजरी मफम कयादा खुलंगाक पहाटपा यारोय खुलंगाक पफाबा यारोय थौबाल डिस्ट्रिक्ट के एसपी बु चुरचानपुर नत्रगा कांगपोकपिदा ट्रांसफर तौगदबनि हाइबा डिमांडा ngasisu इम्फाल ईस्ट के ओक्रम चुथेक्ता लैबा चनुरा सिंगी याइफा थौरांग लोप अमदे नहारोल याइफा थौरांग क्लब के लिचिंग मखादा लैकाय असिगे लाइनिंगथौ नौथिंखोंग हराव संगलेंदा मियामगे वकत खोंजंग सिंह चथखरे खुनगाक पहाटपा यानिंगदे खुनगाक पफाबा यारोय खुनगाक पफाबा यारोय खुनगाक पहाटपा यानिंगदे खुनगाक पफाबा यारोय आम प्रोसेस सिस्टम मोने खुदतगी आम प्रोसेस सिस्टम मोने खुदतगी Security Force na sathakiba thiba humbagi thodok anida masing yamlaba khulai amade bom kaya amaso phagatle hairi thasigi tang kuntarata Tengnopal district ki Saibom village da sathakiba operation amada magazine ga konana .303 rifle ani 12 volt single barrel gun ama pompi gun ama IED taret hand grenade manga pompi ammunition manga detonator nifu live round humpu mine detonator ahum amadi चाजगा कोनना मोटोरोला रेडियो सेट अमा फगत पंगम की लोनना थासिगी तांकुनी पाल सथकिबा ऑपरेशन अमदा चुराचनपुर डिस्ट्रिक्ट के मोलाम विलेज दगे मैगजीन गा कोनना इंसास एक्सकार्बलर अमा मैगजीन याबा 9mm पिस्टल अमा मैगजीन गा कोनना सिंगल बैरल राइफल अमा अमदे इंसास बॉल एमुनेशन अहुम फगत पंगम की थासिगी तांकुनमा पंदा मणिपुर पुलिस ने सथकिबा ऑपरेशन अमदा इम्फाल वेस्ट के संगाई परो ममंग लेकाई दगे लोना थिंख्रबा प्रिपा के एक्टिव कैडर अनि फगत पंगम खराहाइरे मखोय अनि इलेक्टेड मेंबर सिंग यावना तोंगन तोंगन बा मियोय सिंग दगे सेल की डिमांड तबदा सेनाबने हाइरे फारबा मियोय अनि अदुदि लसांगथेम नेपोलियन मैतै चही 35 अमदि थोक्सोम अमुजाउ सिंह चही 38 नि मखोयदगे मोबाइल फोन अहुम डिमांड लेटर तारानिथोय अमदि 4 व्हीलर अमा फगले हाइरे थौबाल डिस्ट्रिक्ट की मनुंग चनबा सलोंगफम खुलदा कनागुंबा लुप अमतना माइमा पाइबी सिंगदा तकलम हाइरमदना सेल की डिमांड अमदि डोनेशन सिंगमा मतेंग अमत लौबा यारोय हाइना सलोंगफम अपुनबा मैरा पाइबीना फोंदोरकले ngasi nungthil salongpham maira sangna pangthokiba pawmisinga unaba amada salongpham apunba maira paibi ki president thingbaijam ngangbiton leimana haikibada manipur da hojik thokliba tangdu letadaba asina maram oiraga khungang asida makhal amatagi demand sing tawba yaroi amade maira paibi da hairamdana donation na chingba lawba changlakpa yaroi haiki mahakna makhatana hai hayeng December tang 38 chahi loiba numit amadi January tang ama chahi hobasing asida kanagumba amatana salongpham khul asige mafam amatada mayai ka bachinjak sijinnaba saksa haijanabana singba amata chathaba yaroi athingba asigi mayokta kanagumba singna lamhen tu henduna saksa haijanaram labadi amadi mayai ka bachinjak sijinnaduna khatna chainaba thoklaklabadi maduda thorakpa aphapata kudingmak masa masana pujagadabani haiki लांसिना मरम ओइदना हुजी अखोगी लमदम सिदैदा हिमाल अमसुं संखाई थुंखाइगा मरी लेना तौबिरिबा लुप नतगा एनी पार्टी अमना अखोई खुंगंग सिदैदा अखोई सलुंफम अपुनबा मैरा पाइबी यायाबा यावदना कइगुंबा डोनेशन अमता तौबा यारोय हिमाल अमता तौबा यारोय हाइबसे मसी प्रेस की ममांगदा अखोई सलुंफम अपुनबा मैरा पाइबी साइड तगी निंसिंगजरी अदुगो वफम अमना हयेंग अमसुं हांगसित बाय बाय अमसुं न्यू ईयर गा मरी लेना अखोई सलुंफम अपुनबा खुंजिगी लैरिबा सराउंडिंग सिगी अकोइबदा करिगुंबा कनागुंबा अमतना निशा चासलगा चक्षा युथक तौबा यारोय चक्षा हैजानबा यारोय करिगुंबा मदुदा निशा चादुना लमहेन तो हेंदुना करिगुंबा चक्षा हैजानबा तौदना क्राइम थोरबदी मदुदा थोरकपा अफफता पुनिमक मसा मसागी दायित्व ओइगदबने हाइबसे मसी प्रेस की ममांगदा सलुंफम अपुनबा मैरा पाइबी साइटगी मियामदा खंगनजै वांजिंग तेंथा असेंबली कॉन्स्टिट्युएंसी के मनुंग चनबा वांजिंग एसके लेकाई के
Maido ground social worker KSS Priyobertana Nauna Saba Maira Sang Amangasi Haunabi Matung Ina Sangaduna Kusina Kray Social activist KSS Priyobertana Maira Sang Kusina Rabamatung Athoibe Mitungi Warol Piraduna Mahakna Haikibada Paisayam na Paire Haiduna Maira Sang Asi Sakibanate Manipurgi Pawarida Mayak Lana Lehoragadaba Mamang Sehigi Me Ahumda Kuki militants na Maitay Singda Landara Kiba Asidage Masasingidamak Lamzau Sorokta Ahing Yarektuna Masasingbo Ngak Senduna Lairiba Ima Singidamak Nasigi Maira Sang Asi Sakibani Haiki Asigi Maira Sang Sangaba Aduda Arambai Tengol Unit 3 Commander Naurem Pilot Organization Commander Soibam Kisan Wangjing Lamding Municipal Council ge ex chairperson S Gaurango Amadi Lekai gi Ahal Singh Amasung Miyamna Saruk Yaki Imagination alone the Buddha said, Masi Kalubada, I Masi, I say I'm a Pagi, my Rasavan Sadavate, Imagination Kakumiba, Imagination Masama Suji, Kakumiba, Ina the Doctor Kakumiba Purado, Abu, sometimes the boy, I Amba, Kayukadi, Madi, the Makuru of the Haiba, I am a tape. Empowering the youths, securing tomorrow Hibatimda, All Mighty Pangal Youth Association, AMPYA Kopta, Linkat Kibagi, Ahanba Foundation Dengase, Kopta Common Public Ground, the Pangto Kray, Thorum Aduda, Moirang SG Emility S. Santi, AMPYA President, Zana Maulana Hafizuddin, Allah Sheikh Abdul Hakim, Zamiatul Ulema Bisnupurgi Sadar, Zana Maulana Islauddin Kwame, Social worker Janab Abdul Matlib Kokomigi Media Coordinator Y. Sujit Kumar Kuman MMW Ogi former President Janab Boboy Kori Mayimna Athoiba Mitunglen Sing Oina Saruk Yaki Thoram Aduda AMP YNA Haurakliba Nahakayabu Drug Amadi Atay Mayay Kaba Potlam Singna Manghan Gadaba Kayadage Kannanaba Ahing Nungtil Tumbat Changdana Hotnariba Thaumi Sing Loinana Satminariba Atopa Organization Singe Thaumi Sing Dasu Lengyan Yanduna Ikai Kumnaba Utki Thauramgamari Lenana Ampriagi President Janab Maulana Hafizuddin Bu Krimayumna Fongdo Kibada Ampiagi Asing Bapandam De Education Amadi Sports Kilamda Manipur Delariba Pangal Kunaibu Miyamga Manana Pukanaba Hotnaba Youth Sing Asibu Aran Balambidagi Nisa Amadi Drug Ipakagi Kalaga Nahamayam Asina Society Asida Taubayaba Kuding Mak Sing Punna Saruk Yaminanabagi Damakta Manipur Miyamda AMP YAG Wakalol Asi Kanganabagi Damakta Tauram Asi Pangthokpani Haiki Education namadi sporta Manipur da lairiba pangal khunai asibu miyamga manana chatminaba ngamnaba pukhatpa amadi youth sing asibu aran balambi dagi amadi nisa amadi drug dagi kallaga youth mayam asina tauba yaba thabuk yamna lei hairibo mayam punama duda saruk yaminanabagi damakta ngasi miyam Manipur praja masa pumbada ampiagi wakhalona se khanghanabagi damakta khoi thauram asi pangthok jabani Manipur ki Housing Oriba, Pibam Asidiki Paurakpa, Wakal Singi, Mami Amadi, Hakting Nana Tengna Rakiba, Tongan Tongan Batodok, Watok Singda, Pau Kiba Itil Singda Yumpam Oiba, Wari, Taramatoina Pulaga, Saba, Ning Sing Laka Nungdagi, Haine Mingtonba, Saros, Nalini, Komdramna Iba, Miam the Wakal Sing Oigada Baladik Ama, Ngarang, Delhi Constitution Club Taleba, Deputy Speaker Holder, Pongduna, Miam the Kudol Tam Cray. Lairik Pongbagi Tauram Aduda Supreme Court ki Senior Lawyer Minaksi Lakina Toibe Mithung National Commission for Scheduled Tribe ki Member Dr. Asa Lakrana Akhanaba Mithung Amadi Lok Sabha ki Congress MP Dr. Angomsa Bimol Akoizamna Tauramapu Aina Saruk Yaki Ningsing Lakanungdagi Haina Mington Baladik Asida Hauzik Kunai Asida Nupi Oibi Singa Tengnariba Awaba Sing Manipur ki Hauzik Oiriba Pibam Asida Lanjen Naduna Relief Game Sing the Lairiba Nupi Angang Singna Mayuk Narakpa Amadi Mayuk Nariba Awaba Sing Amadi Lal Asinamaram Oiraga Machamanao Kaina Kiba Imungi Awaba Singa Marile Nabawari Sing Suyauri Lairik Asida Yauriba Chapter Sing Adudi 4 My Children Life Partner on the way to jail, a day in lockup, meeting the Saman at the teacher's house, Itchechobi,
at the minister's quarter, my treasured within gave my black cow amadi author's experience participating in the Hunger Masters 1965 ni. Lairik Pongbagi Tauram Asiga Mari Lenana, Vivian Razmasan amadi Christmas Wahangbamna, Saba, Basanta Rasu Kudol Tamki. Manipur Sahitya Samiti Thobal Sinduna Yankom Indirana Iba Liklang Laktagi Liklu Karadang Hainaming Thonba Ningsing Wadi Autobiography Lairik Ama Ngasi Haunabi Matung Ina Manipuri Language Advisory Board New Delhi Hanage Kanbena Nomaitem Kiran Kumarna Fongkray Thobal Wang Mataba Sorok Makada Leba Sai Mandir the Pangtopa Lairik Pongbagi Thoram Aduda Manipuri Language Advisory Board New Delhi Hanage Kanbena Nomaitem Kiran Kumarna Athoibe Mitunglen Manipur Sahitya Samiti Thobalgi President Oiriba Retired Wing Commander Akoizam Devendra Singha Thoramapu Manipur University of Culture ge Librarian Dr. Thongnauzam Komdon Singha Akhanaba Mitunglen Sing Oina Saruk Yaki Quad Writers Moirangi President Salam Tomana Ngasi Pongkiba Leklang Laktagi Leklu Karadang Haina Mington Malairik Asigi Masak Taki Thoram Aduda Handak Kangluki Irang Namaram Oiduna Laikhidraba Ireisa Atauba Ataubi Singi Mafumda Minute Anitumina Leptuna Awaba Amadi Ikai Kumnaba Utki Aibi Indirana so Mahake Anoba Lairik Asibu Pongbada Mateng Pangbi Kiba Kayadaso Sam Labakudol Sing Tamki Ningsing Bayai Aibi Yankom Indirana Mahaki Tongan Tonganba Sahitya Award Tariat Laukraba Wari Masa Lairik Mari Amadi Saireng Lairik Manga Pongkraba Matung Mahaki Punsi Wari da Yumpam Oiba Ngasi Wari Masa Lairik Asi Mahaki Tara Suba Oina Fongbani State level young mathematical talent hunt Macha boarding Visnupuna Sinduna Salibat Sahi Asida Pangtokiba class 3 dagi 8 Fabada Tamlibam Hairoi Singi Oiba State level young mathematical talent hunt 2024 third edition ge Saruk Yakibam Hairoi Singi Makok Matang Taraba Singda Mana Yentokpagi Tauram Matang Sahi English Ani Kunmangagi January Tang Manga Nomaizing Numita Kiyamba Sanglen Visnupoda Pangtok Lagani Hairiba Tauram Asida Mahairoi Sing Ozasing Amadi Mama Mapa Oibasingna Lakpiduna Saruk Yabiyo Haina SLYMTH Macha boarding ge exam coordinator na Thadorakpa Serol Amana Kangalakle Laipaki Sakangnaraba Aiba Maitai Puyagi Wadi Liba Sumang Lilagi Aiba Amadi Maitai Inatpo Amadi Lining Lizatpo Maleng Bimapum Pumna Magda Sandok Nabahot Nabada Atoba Taudang Lobiramba Sanalu Koine Lake Dabada Lamlai Kendra Village Volunteer Force Kimaikaidagi Awaba Pongdo Pagaloinana Imung Manungi Awabada Saruk Yaba Ulakle Amaramda Lamdam Asigi Saknai Raba Sumang Lilagi script writer Aiba Amadi Maitai Puyagi Wari Libada Mafam Chauna Kalamba Miyamna Chanalu Khoi Haina Khangnaba Oza Asina Masagi Anaba Amadagi Manung Matam Sadana Laikidabada All Manipur Students Guardians Organization ge Thaumi Singna Awang Matakta Ikai Kumnaba Ulakle Like Hidrabagi Tawaina, Mapugi like all the Ingna Signa Lairunaba, organization Asigi Thaumi Signa, Mapu the Thauni Zabagalinana, Minute Anitumina Leptuna, Imung Manungi Awabadasu, Saruk Yaki. World Metai Council WMC Tripura Unit K, Ahanba, Mapokumon Tauronga Marilinana, Ningtam Tamatam Asida, Ahal Oidaba Muising Amadi, Angang Singna, Seasonanaba Blanket. Kongop Amadi Moza Singh Yentokray Blanket Amadi Atay Tangai Fadaba Potlam Singh Yentoki Batauram Aduda World Metai Council WMC Tripura Unit Ke General Secretary Mutum Amit Singhana Fongdo Kibada WMC na Miyamgi Mateng Pangduna Lakpagi Makasa Tarakpo Aina Potlam Singh Asi Angang Amadi Ahal Singda Mateng Pangbani Makata Nasu Miyamgi Mateng Pangkigani Habagaloina WMC na Pakatliba Tabak Thoram Singh Asida Mateng Pangbirakpa Pumna Makpusu Tagatpa Fongdo Ki Assam Police ke Special Task Force Amana Al-Qaeda Amade Ansarullah Bangla Team Hariba Jihadi Group Ani Asiga
mari leina ba miyo ani ngasi Kokrajhar district ke mafam amadagi phare haidi special task force ke IGP Partha Sarati Mahantana phongdorakpagi matung ina hairiba miyo ani asi international oiba thabak thoram singda jenaba miyo ngaktani mamangda su STF ke kangbu amana Dhubri district tagi miyo amasu phabangam khrabani masida natana handak ikui kuidringagi mamangda miyo ani AK-47 rifle amadi IED sabada sizinaba potlam kayaga konana phaba laikhrabani STF ke operation asina ngasi phawada jihadi organization singa mari leinaba miyo taranithoi Assam West Bengal amadi Kerala dage phabangam khrei Indian subcontinent chalairiba jihadi organization singa mari leinaba miyo sing phagatnanaba makhatana kanna hotnari haire hauji sanabagi pau amuk bizari ngasigi sanabagi pauda All Manipur Bodybuilders Association AMBBN Sinduna tha sigi taramanga da MUG auditorium da pangthokiba Mr Manipur 2024 contest da silver medal amadi intercollege bodybuilder dana gold medal phanglakraba kumbidagi Pritam Nahakpambu MLS Premchandra amadi miyamna taramna opagi thoram ama kumbi ibudau sandong khongbu mangagi harau thelda pangthokhrei Khongbu Manga Fitness Center Kumbina Sinduna Ngarang Fitness Center Asidagi Horakhiba Bodybuilder Pritam Nahakpamna Thasigi Tarukta Standard College Kongbada Pangthokiba Intercollege Bodybuilder da gold medal amadi Mr Manipudana silver medal phanglaktuna mai paglakpada kumbi miyamna mahakpu pungning thogatuna lei pareng amadi khudol posing piduna taramna okhi thoram aduda kumbi asigi MLS Premchandra Kumbi Municipal Council ge caretaker Chairperson W Priyaranjan Deputy Inspector of Schools Moirang M Megachandra Sanatombi Oriental Higher Secondary School ge founder National Awardee and Santa Kumar Professional Social Worker National Youth Awardee KS Lila Chandra Kumbi Sandong Upper Primary School gi Headmaster National Awardee KS Indra Kumar na maru oiba mithuklen sing oina saruk yakhi tharumga mali lelena MLS Premchandra gi maikai gi su gold medalist Pritam Nahakpam amadi Pritam gi bodybuilding career ge haurakpham Khongbu Manga Fitness Center Kumbida su selgi mana piduna pungning thogatki amadi tongan ba miyoi kayana su Fitness Center asibusu pungning thogatuna selgi mateng pangki tharumga mari lenana MLS Premchandra na phongdokhibada sanakhona bahaiba asina lamdam asige haurak liba naha kayabo mayai kaba nisadagi kanbada natana aranba lambida chatkhigadabadagi kharada oirabasu kanbangami yaksang sports matamdana manipuda leriba laikai laikai gi club amata sithadana sports pangthokpa yaksang loikragana sanaroi thiba phangdabagi mawong asi hongdokpa ngamlaba amade sanaroi sing aduna mana pamjaba event singda leptana sanaba ngamlabade manipurdagi haujek malemgi thakta saknairaba sanaroi kaya puthokpa ngamliba asidagi amuka hena puthokpa ngamgani loinana kumbi asidasu sanakhonaba amade mahaimasingi atopa lam kaya dasu mithoi mihen kaya puthokpada miyami mit mateng changi haiki Resilakpada maru oiba pau amok Security Force ki apun makangbo amana sa takiba operation na yangang Popi Police Station gi manung sanba uyok sing digi kutlai paiba sing tathok tuna kudun san mangam khrei LKBVF na thagat mafong dorak le Kulngak pa hatpa yaroi kulngak pa phaba yaroi haba khola woloi na nga sisu makata na miyamna wakat khongjang sangsin ki amade security force sa tharak pathi bahum bagi thabak ta tengno polam di jura chanfang gi tongan ba mafam ani dagi khulai amade bom kaya phagat pangam khrei Hausikyo nidi ISCOM News ki Manipuri pau matang asitelo sinjari miyang tabiri bapum namakpo amukana kurum jari